ꯃꯁꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯃꯤꯑꯣꯏ 8ꯅ ꯁꯥꯕ ꯗꯦꯂꯤꯒꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯇꯤꯝ ꯑꯃꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯆꯍꯤ 2 ꯍꯦꯜꯂꯛꯑꯕ ꯑꯗꯨꯒꯨꯝꯂꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯡ 2 ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯂꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗ ꯂꯧꯈꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟꯗ ꯂꯧꯈꯤꯕ ꯔꯤꯖꯣꯂꯨꯁꯟꯁꯤꯡ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯈꯤ, ꯈꯟꯅꯃꯤꯟꯅꯈꯤ꯫ ꯃꯁꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯥꯏꯌꯦꯁꯠ ꯂꯦꯚꯦꯜꯗ ꯄꯨꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯈꯠꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝꯁꯤꯡ ꯊꯝꯖꯔꯝꯃꯤ꯫ ꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯗꯨꯅ ꯊꯝꯈꯤ꯫ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁꯀ ꯃꯔꯤ ꯂꯩꯅꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩ ꯈꯛꯇꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯎꯅꯗꯨꯅ ꯏꯁꯨꯁꯤꯡ ꯑꯁꯤ ꯇꯥꯟꯅꯕ ꯇꯤꯡꯅꯕ ꯑꯃꯗꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯨ ꯒ꯭ꯔꯨꯞꯁꯤꯡꯒ ꯑꯩꯈꯣꯏ ꯆꯠꯊꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯁꯥꯕ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯩꯅꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨ ꯑꯩꯈꯣꯏ ꯃꯑꯣꯡ ꯑꯃꯠꯇꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯈꯣꯏꯒꯤ ꯂꯦꯚꯦꯜꯗ ꯇꯧꯖꯒꯗꯕ ꯊꯕꯛꯅꯤ, ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯎꯔꯣꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯆꯤꯟ, ꯀꯨꯀꯤ, ꯃꯤꯖꯣ, ꯖꯣꯃꯤ, ꯃꯥꯔ, ꯃꯔꯨꯑꯣꯏꯅ ꯃꯤꯆꯝ ꯃꯤꯌꯥꯝ, ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯖꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯗꯨꯒꯤ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏ ꯑꯦꯟꯇꯤ ꯄꯤꯁ ꯍꯥꯏꯕꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕ, ꯐꯣꯡꯅ ꯏꯔꯥꯡ ꯍꯧꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯏꯂꯤꯃꯦꯟꯠꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨ ꯍꯥꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃꯗꯤ ꯀꯟꯇꯦꯟ ꯇꯧꯅꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏ ꯊꯝꯖꯈꯤ꯫ ꯃꯔꯤꯁꯨꯕ ꯄꯣꯏꯟꯠꯇ ꯑꯩꯈꯣꯏꯅ ꯊꯝꯖꯔꯝꯕꯁꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯨꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯀꯟꯁꯔꯟꯁꯤꯡ ꯑꯩꯈꯣꯏ ꯊꯝꯖꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏ ꯊ꯭ꯔꯦꯠ ꯑꯃ ꯂꯩꯔꯦ꯫ ꯃꯄꯨꯡ ꯑꯣꯏꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟ, ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯋꯥꯏꯗ ꯁ꯭ꯄ꯭ꯔꯦꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯏꯂꯤꯒꯦꯜ ꯑꯣꯄꯤꯌꯝ ꯀꯜꯇꯤꯚꯦꯁꯟ ꯂꯥꯛꯄ, ꯑꯗꯒꯤꯗꯤ ꯐꯣꯔꯦꯁꯠ ꯑꯦꯟꯀ꯭ꯔꯣꯆꯃꯦꯟꯠ ꯂꯥꯛꯄ, ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯆꯜꯂꯛꯄ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯍꯜꯂꯛꯄ ꯄꯣꯠ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯣꯄꯤꯌꯝ ꯀꯜꯇꯤꯚꯦꯁꯟꯁꯤꯡꯁꯤꯗꯒꯤ ꯐꯪꯉꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯥꯔꯝ ꯒ꯭ꯔꯨꯞ, ꯃꯔꯨꯑꯣꯏꯅ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯐꯣꯔꯦꯟ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯂꯤꯗꯔꯁꯤꯡꯅ ꯂꯤꯗ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯑꯆꯧꯕ ꯃꯄꯥꯡꯒꯜ ꯍꯥꯞꯆꯤꯟꯕ, ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ 2008ꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯗ ꯄꯤꯁ ꯄ꯭ꯔꯣꯁꯦꯁꯀꯤ ꯃꯤꯡꯗ ꯁꯥꯏꯟ ꯇꯧꯁꯤꯜꯂꯒ ꯐꯥꯏꯅꯥꯟꯁ ꯁꯄꯣꯔꯠ ꯄꯤꯕ ꯑꯃꯗꯤ ꯂꯩꯐꯝꯅ ꯆꯥꯕ ꯀꯦꯝꯞꯁꯤꯡ ꯁꯥꯗꯨꯅ ꯂꯩꯍꯟꯅꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯑꯊꯨꯕꯗ ꯃꯁꯤ ꯑꯩꯈꯣꯏ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯑꯃꯗꯤ ꯃꯁꯤ ꯅꯧꯍꯧꯅꯅ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯀꯝꯗꯧꯅ ꯃꯁꯤ ꯍꯦꯟꯗꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯗꯨ ꯇꯧꯕ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯊꯝꯖꯔꯝꯈꯤ꯫ ꯃꯉꯥꯁꯨꯕꯗ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯅ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯦꯡꯅꯔꯤꯕ ꯆꯩꯊꯦꯡꯁꯤꯡ, ꯐꯪꯂꯤꯕ ꯑꯋꯥꯕ ꯃꯩꯁꯥꯁꯤꯡ ꯑꯁꯦ ꯃꯁꯤ ꯀꯣꯛꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯃꯝꯃꯤ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯏꯁꯨꯁꯤ ꯌꯥꯝ ꯊꯨꯅ ꯔꯤꯖꯣꯜꯕ ꯇꯧꯅꯅꯕ ꯍꯣꯠꯅꯕ, ꯐꯪꯍꯟꯕ, ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯒꯤ ꯔꯥꯏꯠ ꯇꯨ ꯀꯜꯇꯤꯚꯦꯁꯟ, ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯗ ꯊꯕꯛ ꯁꯨꯕ ꯌꯥꯍꯟꯅꯅꯕ ꯍꯣꯠꯅꯕꯤꯕ, ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯤꯕ ꯆꯍꯤ 2ꯁꯤꯗ ꯃꯥꯡ ꯇꯥꯛꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯧ ꯇꯥꯕ ꯃꯇꯦꯡ ꯄꯤꯕꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯂꯦꯟꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ, ꯑꯃꯗꯤ ꯃꯥꯡꯈ꯭ꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃ ꯑꯊꯨꯕꯗ ꯄꯤꯅꯅꯕ ꯍꯣꯠꯅꯕ, ꯂꯣꯏꯅꯅ ꯑꯩꯈꯣই ꯃꯌꯨꯝ ꯃꯀꯩ ꯀꯥꯏꯗꯅ ꯆꯦꯜꯂꯒ ꯂꯩꯔꯤꯕ, ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤꯕ IDPꯁꯤꯡꯒꯤ ꯔꯤꯁꯦꯇꯜꯃꯦꯟꯠꯒꯤ ꯏꯁꯨ, ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ, ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝꯁꯤꯁꯨ ꯈꯔ ꯃꯁꯛ ꯊꯣꯛꯅ ꯂꯣꯏꯁꯤꯟꯕ ꯉꯝꯅꯅꯕ ꯈꯔ ꯑꯊꯨꯕꯗ ꯑꯔꯖꯦꯟꯠꯂꯤ ꯊꯕꯛ ꯄꯥꯏꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ, ꯃꯗꯨ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃ ꯊꯝꯖꯔꯝꯈꯤ꯫ ꯑꯔꯣꯏꯕ ꯄꯣꯏꯟꯠꯇ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁ ꯄꯨꯔꯛꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯑꯣꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯀooperation ꯄꯤꯅꯅꯕ ꯍꯣꯠꯅꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯔꯤ ꯂꯩꯅꯕ ꯃꯔꯨꯑꯣꯏꯅ ꯄꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯥꯛꯏꯕ ꯏꯂꯤꯃꯦꯟꯠꯁꯤꯡ, ꯐꯣꯡꯅ ꯁꯤꯡꯅꯗꯅ, ꯐꯣꯡꯅ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯄꯤꯁ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯏꯂꯤꯃꯦꯟꯠꯁꯤꯡꯁꯦ ꯃꯁꯤ ꯌꯥꯔꯤꯃꯈꯩ ꯃꯁꯤ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯄꯗꯣ ꯃꯤꯌꯥꯝ ꯈꯪꯅ
ꯊꯕꯛ ꯄꯥꯏꯈꯠꯄꯒꯤ ꯄꯥꯏꯈꯠꯇꯕ ꯌꯥꯗꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯃꯗꯨ ꯄꯥꯏꯈꯠꯄ ꯉꯝꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯔꯝꯈꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯤꯐꯝꯗꯣ ꯑꯩꯈꯣꯏ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯇꯥꯟꯅ ꯇꯤꯡꯅꯕ ꯑꯁꯤ ꯆꯠꯊꯕ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕꯗ ꯑꯩꯈꯣꯏ ꯄꯤꯁ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯌꯥꯅꯕꯗꯨꯃꯒ ꯑꯩꯈꯣꯏ ꯊꯝꯃꯤꯟꯅꯈꯤ